ꯁꯔꯚꯤꯁꯇ ꯃꯤꯑꯣꯏ ꯈꯔꯅ ꯑꯔꯥꯟꯕ ꯄꯥꯎ ꯄꯤꯁꯤꯟꯗꯨꯅ ꯋꯥꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯌꯥꯎꯔꯛꯄꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯑꯃꯗꯤ ꯂꯝꯗꯝꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯐ꯭रीडम ꯐꯪꯅꯕ ꯔꯤꯖꯅꯦꯂꯤꯖꯝꯒꯤ ꯐꯣꯔꯁ ꯑꯃ ꯁꯥꯒꯠꯄ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ NAIDPꯅ ꯍꯥꯏꯔꯤ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯦꯆꯔꯦꯜ ꯗꯤꯖꯥꯁꯇꯔꯒꯤ ꯊꯧꯗꯣꯛ ꯀꯌꯥꯗ ꯄꯨꯡ 24 ꯆꯨꯞꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯀꯟꯅꯅꯕꯒꯤꯗꯃꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯐꯥꯌꯔ ꯁꯔꯚꯤꯁꯇ ꯃꯤꯑꯣꯏ ꯈꯔꯅ ꯑꯔꯥꯟꯕ ꯄꯥꯎ ꯄꯤꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯐꯥꯒꯤ ꯇꯥꯍꯟꯕꯇ ꯅꯠꯇꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯦ ꯍꯥꯏꯔꯤ ngarang numidangsu phayeng kaithel da mai chakle haiduna KS Ranjan kauba mioi amana numidangi pung 10 minute 39 chatpa matamda Imphal gi Manipur Fire Service ki head office da mobile number 8132905230 dagi call tarakhi hairi Manipur Fire Service ki kangbuna khudakta mai kannana ba haiduna phayeng kaithel tana chatuna yengloba matamda mai chakpa thaudok amata leramde hairi mai chakle haiduna phone tawrakhiba mobile number 8132905230 asida phone tawduna hangnana ba hotnabada switch off laiki hairi makhatana mobile number asigi khongul liduna asengba khangdokna ba hotnabada mobile number asi ISTB cable abung haiba ming amada leramki hairi asigumba aranba pau pisinduna Manipur Fire Service ta khudong zadaba matungda mohana thoktana ba Fire Service ki mai kaidegi khangalakle amaramda hairibo mobile number asing asi ISTV news ki mai kaidegi phone tawduna yengbada incoming gi khudong chaba leitre hairi lamdam sigi miyam gi political freedom phangnaba regionalism gi force ama sagat pahaibasi mathau tai haina NAIDP Manipur state ki president NGB joining asi terada leiba NAIDP gi office ta paumisinga unabada haikhre paumisinga unaba aduda ex MLA RK Anand ke Sarat amadi I Chansu saruk yaki NGB join makha taraduna Chief Minister N Birena awangnangpo Bharata regional party ki matik mayai halakpa ngamlaro haiba wafam asi tasengna mahak masa regionalism haiba asi karino haiba khangpham thoi NAIDP na lamdam asida regionalism gi oiba political party ki force ama sagatuna center de gi lokpham thokpa singnam duna lawgani Bharat ta hokhiba sahi humbudra rom asida regional party kayam yamna thorakrabage habasi mahak khangba chumgani lamdam asigi miyam gi socio economy mahi masing haksel amadi lambi thongi hiramda rajniti gi oiba ning tamba phangge hairabadi regional party ki force ama sagatpa changi habasi chief minister ama oina khangadabani haiki National Party na lamdam dugi madugi problem mayam issue mayam da redress to bungam dabadagi punamak se tholakpani sumai dawduna Manipur gumba kwai dagi thamna leiba asigumba lamdam asida aikhoina pamjaba khuding mak kaisu leitana treatment toba maram asina aikhoi gumba kwai dagi namna leiba aduga aikhoi gi mainstream na ju aikhoi se saksu dagi lon dagi khenaba bharot ki oiba main noina karigumadasu treatment phangdraba aikhoi se aikhoi gi woijaba poramana madu aikhoi gi problem lakpa matamda redress tawna hona jedragadi masi aikhoi se hingba ngamloi haiba wakhal londu da regionalism aji sagat saribani Handak pangthokiba Lok Sabha ki mikhalda NAIDP ki candidate oikhiba hanagi MLA RK Anand Bharat ki oina hokhiba chahi humbudrarom asi National Party sing miyamna changyeng tawduna lakhraba ngaktani makhoi gi matik mayai sing noma gi marai chaitharakle National Party sing na one nation one culture haibana chingba wafamda rajniti tawbadagi miyamna yaraktabagi phibam kaya lakle makhoi gi aningba apama khaktamak tawhangani hairabadi Bharat asi soidana nongmadi kaigani Manipur Bharat annexation natraga merger tawki haibagi matangda chayatnaba kaya thokliba asigi waroisin National Party singna loisinba ngamloi masigi waroisin ama puraknaba honabada regional party singi achauba thaudang lei lamdam sigi miyambo minai nai thang amagi punsida lelhalaga aikhoina kayam kuina khangduna leigadawribano ning tambagi lal hauriba mioi sing Bharat lengangna wari sanasi hairabadi makhoina Manipur bu namduna loksinaba honabada tawkhiba aranba sing adu ngakpiyo haina hana haiba mathau tai haiki Manipuri miyam singha India ki part of Hengar Kansda akoi status upgrade to hibra koi na haler kingdom nationhood se adai de honor to hibra respect to hibra adi mahut a mere
Chief Commissioner Makada Parsi State in Tamginatro. Akwigi legal, social, political, cultural, akwigi decision making process may am Louis surrender to Hongimnatro. Masi legitimately acquaint the government of India, the legally acquaint Hangmachangi Evangasi. Akwigi huxing the Kaisa again. Economic decision low with Akwigi Ning Tamdal State Moilon Magam with the Wapamam Sikarana Pigatu in Hibaduni. Has the National Party Congress to OBI and the BJP no OBI? Have they been able to address this problem? Masi Makwina say Humdra Park President Nasi problems addressed over Bible. Except Lalo appointment, except Akwin Narol Sings of Wakalo, Akwisi, Ningat, Mamani Purungasi, slavery under a crisis. Politically, we have been reduced to mere slaves, political slaves, that the curriculum gets in the Tanzania. Suma Miams addressed on legally, constitutionally, we fight over Changi. Regionalism, that is the answer. No going to say the Navy, any IDB Torpa, regionalism, it was side the philosophy, Manipuri, relevant, where you know, I say, see addressed over the Gadiadum, Oiden Lay. Pali Belenga Gasina, Sotana Lady Bat, Lyra Imung Singidamak, Yum Sabiba Amadi, and Alayangi Tengbang Piba Yauna, Tongan Skim Kaya Paikatuna, Kudong Zaba Piduna Lak Labaso, Langak Napidi Betengbang Sing Pangdana Leba, Muekaya Yauri, Sugunu Kandri Manung Sanba Sugunu Awang Lekai, Moirang Tem Ongbi Bimolana, Masagi Lazaramba, Lamyon Toktuna, Mapuroba Amadi Matano Palayang Badakan Mangam Kidre, Masaki Lam Laita Badagi, Atopamigi Yumda, Saidang Pamlauduna Lady, Hiram Sida Pauda Mama. Baba yum saba furniture hall gi ticket kakpa ba yaw tawreraga khoi mana yu yonba tawraga khoi chinnaw taru yang wana yole bung hanji maju laigidre ima je nari ngai manung jida muk baba je muk bp stock tawraga muk laigidre baba je laigidabadagi ima ju henjan gare ima ju masamu je dum chatpa khotpa ngam khalaktre adagi dum baba laigidabaga makok su yatre ma je Chana baching di lairadana hidak phawba leibang ngamdabana mamabu hingjarbadi haibu wakhalonda mabung amadi mopana langthai chetuna thabak suja nomjaraga makoina fanglakpa senthum kharana angamba thakta honari sini inang nupi amna phi chaba panupa siga mabani paraga moina suruba nomuba mama tawbuduna imagi hidak langthak amuk khitang amuk leiba maibagi amuk yengba du hona jaraga su imagi anaba sina henbani na magi anaba sida anamba loina changi adubu doctor de yengadaba do hidak leinaba senju leitaba dagi imungi yumlei kereju yam phattaba macha ani ge loinana mapam da halaktuna leirabo lakshmi na apokpi mamagi damakta thabak subagi sinphamda leiba nupa ngaktana lei phawbada leiheidraba thong pandraba yum asida mamagi damakta awa ana kaya khangdana seba tawduna yum asida leiri aigi nupa do cha nupa ang nupi ang po matungda ma je khangabok tagi nupi ama puraga hunjik mafam khangdana mangi bedagi ai yum sida leireraga ai phanga suba aduga imung sigi su mateng pangba icha ani gi su mateng pangnaba yamwana hingjei sorok mapa loibanina thongju pandabanina dong dang torokpa matamda huji chugumbai wakanda ju khanmanina ai din adagi phak tina ngaksan leraga thang ten toraga anamba matamda ai tumde hairiba yumasida chief minister ga haksel gi tengbang karino haiba khangde paliba lenga asina paikhatliba ujwala scheme gi makhada piba sakthong gas phanglabasu ani suba gas hanana bagi senfam phawba leitabana makhatana madugi kanaba phangdana hairi mungsa leiramdi Paisa leite bungo hidak lainnya ba, lai pekan tu cara bungo, lai tekan ang tok ba, hidak cara ini bungo, padra ini kalne, kerana macam dah cara ini pan lohong tu ba, kan beda imane, sak bawiot piate bungo. Government ki mai kai degi hairaga di akoi cheng ayen cheng phange kg 10 phange aduju thauju gas su handak khak phange phangbadagi loigiba matungdagi hanba su ngamdre leigidraba mapa naduna leiriba mama amadi leigidraba mabungi damak lauri yumpham punamak thadokibana maram oiraga saidanga leiba oibana karamba mikupta makhoibu chatlo hairakani khanbada lakshmi wana khangjabaga loinana mamagi leiriba film asida kanagumba pukchel chawraba singna mamagi layengbada kharada oirisu mateng pangbidana amadi lamdam sigi leiriba laingakna layengbirabadi mamabu phagalakani haibagi asaga loinana lakshmi amadi mahaki mabung amadi mopaga loinana mamana phagalakam mikuptu ngaiduna leihori ISTV news kidamak Genesorium khaibam sugunu awang lekai Kaksing district
Sahi asiki kosem na lawba class 12 arts examination da ahan bata khrabau ainam Berlin maitei okpagi thorama mangasi wangu laifam su thek laikai de pangthokre wangu development committee na sinba thorama duda wangu jila parishad member moirang them melodi leima wangu gram panchayat ki pradhan loitongbam sarat maitei wangu development committee ki president amom netanandana chingba miyoi kayana saruk yakhi thoromga mari lenana lamdam adumgi miyamna Berlin bui kai khumnaba utpa amadi pukning thogatpa oina sel gi mana pikhi Wangu Development Committee ki maike de kisu memento amadi certificate na chingba khosina ki thoramadu da oinam Berlin na mahiroi singna lairik paba matamda akaknaba matam thamdrabasu thawai yauna lairik parabadi aningba apamba adu phangani haiba thajai haiki si je toge ai singam gani haina lepagadi adum ishagi animbudu khallaga atopada chaithoktana adum khallagadi adum nangani haina ai thamjalingi duga satrasingna larik pawa matamdasu ishagi hainabi mawongda adum paanabasu ai haijaningi aina khangdana haijabasu nate adu ishana hainadaba mawongda adum haire haijana larik pawa haire haijana namfuda paba isnasdi ishadasu khangbasu kaisu ngamoy aduga namdana pabnina Jipabudi Pagi by Jipa exam, exam exam Ragatum Kangba Jipabu Karle Kaponi. Nipi macha amadi nupa macha singi oiba non-residential summer camp explore ngasi kumalampaki youth hostel da hawdokre overseas point Imphal amadi White World Immigration Consultant Canada na sinduna pangthokiba ngasi gi summer camp hawdokpagi thormaduda camp director Suraj Gurumayum overseas point ki managing director Sanjib Koncham amadi president White World Immigration Consultant Canada ge President Dr. Raj Nasing Bamyoi singna thoibe mithunglen sing oina saruk yaki camper nupa macha nupi macha kunthraram na saruk yaduna pangthokiba thoramaduga mari lenana camp director Suraj Gurumayumna mahiroi singna lairi khakta tambagi mahutta extra curricular activities singi wakhal loksing sing lainana ba pandamda ngasigi campus pangthokpani haiki koigi camp gi objective se maroina satra amana Larik ta natabida atopa magi life ama hingba yadaba ama for example larik haire hairo kariguma larik to hairaga haidok pa hitodi kamai toba adigi magon ladiba skills mayam se aduda skills leire hairo platform phangdadi kai doba aduna school da tambiri se moru ina magi academic ngathane academic ta magi larik ta kamai na education gi matang na loina tambire however maze schooling ma pan thola ga na natraga magi school gi classmates siga kamai na gel to bu khot pa haiwe se khoina sigi summer camp se torga khoina sigi platform se pibane Taramathoi suba paramilitary amadi tarateret suba sam rifles ki kangbo amana tongan tongan ba lalolub ahum gi mioi taret yamlaba kuchukulai ga loina na Kamjong district ki border dage fare haina phongdorakpada pripa ki mioi manga yawi haribadu mari makhong samnada ba Indian force ke aranba propaganda ni haina People's Revolutionary Party of Kanglai pa ke Department of Publicity and Propaganda ge publicity officer chobana thorakpa serola mana khangalakle Serolasina, Kamjong district ke border pillar 8 amasung 9 gi mafamda Red Army Pripa ke base area natraga makhalamate ge camp na singbalaite Red Army Pripa ke oina kosukulai amata mangba amadi phaki besu laite Pripa na lesang sitna lamdam sida yawo lantheng satharakli ba asi aikhoi miyamna thamoi sengna nungsibi ba amadi wakhal pangal ge bibirakpa mateng nane Indian force ki ahongba propaganda asina pripakpu mingchathian bangamloi amadi aikhoi gi miyamga lapthoknana ba siliba asi aremba tagane haina zerolasina makhatana phongdorakle amaramda Kamjong district ki border pillar 8 amasung 9 gi mafamda taramathoi suba paramilitary amadi tarataret suba sam rifles na haukiba tang tarada lalolub ahomgi mioi taret phabada UNLF ki mioi amayawi haribasi IOF na sinba fact arrest ki drama amane Indo-Myanmar border ki mafamda UNLF NPA ki camp amata laite hariba mafam asida UNLF NPA ki lanmi amadi khulai phakhiba laite haina UNLF ki Department of Publicity ki Director M Sakhen na thorakpa serola mana phongdorakle Fact arrest asida yauriba UNLF ni haina saktakliba Laistram Prem alias Ningjaba apokpa Eliai ma khurai angom lekai da leiba asi hana UNLF ki lanmi sanglup NPA da basic military training loreba tungda yawoloi ama oibegi ngakpham thokpa hona lonchat chattana kanglon amadi punsi marela du ngak pangam dabadegi lisingani tara tareta party degi misel oiduna IOF ta sangja khraba mi oine
मिसेल औरबतुंगदा IOF ना असम राइफल्स की टेंगनोपल गेट थमलगा लंबीदा अचत अवोक सेनहंदुना थमलखी सही अनिरोम IOF ना सिजनबा याबा सिजनरबतुंगदा चटखिबा मेगी तांग तरादा कामजोंगदा फैक्ट अरेस्टा लालौबगी सक्तम लांगलगा अमुंग नौना पुथोरकपनी असिगुंबा थवोंग असिदा मणिपुरी मियामना अंगकपा करिसु फाउदे मसी IOF ना साफोंगलकपदगी यावरकलबा लिसट अमनी फैक्ट सरेंडर फैक्ट एनकाउंटर फैक्ट अरेस्ट की ड्रामा कया सानरखिबा अखोय मणिपुरी मियामना मुन्ना खंगदुना लाखी असिगुंबा सासनबा लालौबा फाबगी ड्रामा असिना UNLF नंगसी संगसिलिबा मणिपुर अमदी वेसिया निंगतम लालौगी खोंजंग असिदा खजिकता फावबा सोहनगदबा नते UNLF न संगसिलिबा निंगतम लांजंगदी मणिपुर अमदी वेसिया गी निंगतम हंजिंद्रिबा फावबा हनबा लैतबा थौनागा लोइनना संगसिनखिगने हाइना सेरोल असिना मखा तारकले मनक थना तेन ब्रेक मतंग लौजरी Panthoibi Constructions Private Limited, Panthoibi Green Home Hainaming Thonjaba, Residential Group Housing Project Ama, Imphal Airport Kanakna Leriba, Bamdiar Haiba Mufamasida Paikachari, Clubhouse, Gym, Swimming Pool, Children Park Amadi, Auditorium na Chimbagi Facilities Sing, Yauzagani. Hairiba flat sing asibu lebi ningba singna, ngasi makleng sin biraktuna, hena akupa marul khangbi bayagani. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Uripok, Taurangmam Lekai, Imphal. Prepare for success and live to inspire with Kaziranga University's top-notch career-driven courses designed and delivered in collaboration with industry experts, enabling our students to get placed in renowned corporates and helping build their futures. Kaziranga University, the career university of the Northeast. Panthoibi Villas, everything you need to call it a home. A gated society with 24/7 security. Elegantly designed villas. Book now. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Taurangbam Lekai, Uripok, Imphal. Penasha Coaching Center, the best and the only trusted coaching center in Imphal. Penasha Coaching Center gi oja singna aina exam gi sem saba matamda yamna mating pangbiki aduga PCC dagi aina phangaki study material regular mock test suggestion na chingba sing yamna chanaki. SSLCE thagadaba singna topper oina bagi damak matamga chunaraba coaching center asibu miyamna thajaba thambiu. Nang class 12 pass out natra. Thabak thibadi kyam koira? Khangam khiroi bana ANT gi 9 months medical scribing gi certificate program ma yauraga tha da lising kuntra ni panda gi horaga sel kaya ma line tan biar bane akupa maro gi damak pizari ba phone number ama di website asdagi khangbi biar gani. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. The all-new Swift, driven by technology, smart play infotainment system, AGS push start-stop button, automatic climate control, smart key, steering mounted audio control. Powered to the core, petrol MT by AMT 22 km per liter, diesel MT by AMT 28.4 km per liter, safety leveled up, solid hearted platform, front dual airbags, ABS with EBD, fixed with child seat restraint system, reverse parking sensors with camera. Loan Pijari, Khagem Pale Huidrom Lekai, Imphal West Laiba, LZ Construction and Material Company Private Limited na Lupa Lak Yankai Fawagi Housing Loan Pijari. Loina na painting, electrification, modular kitchen, wallpaper, grazing, tiles, marble, granite, flooring, home renovation na Chingbagi, Kudung Chabasu, Lay, tiles amasung construction material Kaktang, Lining ba Mio Singi home delivery service Laigani. Notice the Hanbo in the National Housing Bank wholly owned by RBI ki license Pankraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki Makada Financial Institute amo in the Sakangraba Pradhan Mantri Awas Yojana Housing for All Mission ki Makada subsidized loan pi bada mangzil thariba Panthoibi Housing Finance Company Limited amadi masigi subsidiary company singi sister na puna branch tara hum doyang duk jare miyam financial facilities sing lobi na bading sing jare Panthoibi Housing Finance Company Limited and its subsidiary group of companies. India gi ahanba National Awardee Government of India na piba Silver Dew
मखल सुन लेजरे हाफ लीटर 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupa marol loktak industry industrial state takiel da contact tobiu Manipur University de affiliate tauba South Asian Institute of Rural and Agricultural Management Langsing Achoba Imphal West ki admission tauzari course sing adudi VAC Agriculture, VAC Horticulture, Bachelor of Business Administration BBA nupa amasung nupi ki hostel ki khudong chaba leijari akaknaba seat kharatani Greenery e-motor ki nungai ba pausel miyam da pizari ba khudong chaba silobiu Greenery e-motor da phangni ba gari macha singa sigi manungda adona lupa lesing tara khaktamak deposit tawiraga apama makhal ki gari macha ama hekta launa bagi loan ki khudong chaba pizari asita sunatana mafam asida phangni ba e-auto rickshaw gi oina su loan ki khudong chaba pizari adona deposit tawiraba matungda atenba numit kharan gi manungda apama gari lawi ba yarga ninga simagleng sinbiro aikoi gi address Greenery e-motor Kaisampa Junction Churuchanpur parking Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu Amukai na taram noksari makataba pauda kontrak pam mamang lokol gi ithai lokhong sing phunbana matam kaya gi mamang dagi nongju tha matam da ising tungduna leiba maramna lobuk sing lo ubaya dana leirakpa adu PDCC ki chief advisor and Rajendra LS boy gi mijeng makhada acha khongi maril teng bagi thabak haukhre mafam adugi khunja irungba mani koba mioi amana kontrak pam mamang lokol asi chahi khudingi nongju thagi matamda ising thumbana phausiba maramna lokol asida lo lokpa yadana leirakle laumi singsu lau uba yadabana awaba kaya mayok na duna lakli handak PDCC ki chief advisor Rajendra na miyam gi awaba si ubiduna income hena lakna na ba amadi lokol asibu sizna ba yana ba lokhalak liba khongthang asi thagat ningai ni haiki kogi pothok phangdraba income leitraba mafam masi cheche liba khong ture na si masina Isian watpa amasung turban jina ne manina ising pathor panina lo singje loina siba su chaur ba lokol asi phokthok adagi income watpa lomi singge masina phibam soklok pasigi awa basing asi ubiduna koigi thidon kai khomnarba Rajendra boya ne su khangnaba praja gi miyam gi cooperation ga loina na sumnaba lokon maman yam laba lokol asi ising thumduna siriba lokol asi kananabagi khongthang asi lokolapani sungulba khongthang si lokda ikai khumnajariba kogi social worker boy duka Elias Rajendra hariba sibusu praja myamna asungmati kogi longi singna thagachari Senior citizen singi oiba tour program ama Karang Island da khongsan khre tourist guide amadi Bharat Sebak Samaj Manipur State Branch da sinduna pangthokiba tour program adu All India Radio Imphal Gate mamang dagi lam thakhi tour program adu da nupi ahum yauna punna mioi kuntra na saruk yakhi program adu ki matang da senior citizen gi member Mutua Tombana Manipur gi amata ngairaba Karang Island asi tourist destination ama oina semgat naba government ta taksinna ba chatkadabani makhata na timasina Manipur gi atai tourist spot ching chatuna tourist destination oina semgat naba government ta taksin gani haiki Yasik oidaba Karang sida ahan boina khoina chaliba tourist Manipur goina tourism summa mapalgi mayam yengnabi damakta aikhoina so mo hodukchaba oina masi aset pa phire amaga loina ngasidagi summa Manipur gi tangba lam thanga Karang ase tourist ki asengba saktam amane haina unanabagi damakta khoi apunba saktam amoina ngasi taknanbo honajaribani aduga Manipur da leibe ityasik oidaba sumlaba yengbi yaba mafam singase khoi senior citizen sina makhata namu chatlaga mafam chan chana khoi thilaga taksegani haiba pandam si ngasi khoi thamjari Mothers Day celebration ga mari lena na nongmagi oiba physiotherapy kam health awareness program ama ima kaithel da pangthokre healthy mother healthy society habe thimda Indian Association of Physiotherapists Women's Cell Manipur State Branch na sinduna pangthokkipa hodokpagi thoramda Manipur kaithel nupi marup ki president Y Ibeni vice president RK Sanahanbi nupi kaithel gi advisor CS Ibem nung CMD Indian Association of Physiotherapists Women's Cell gi state coordinator Dr. Angom Ritasu saruk yakhi
थरंग मरी लेना इमा कैथेल की इमा सिंह फिजियोथेरापी पांथोकपा अमदी हेल्थ चेकअप सु पांथोकी इंडियन एसोसिएशन ऑफ फिजियोथेरापिस्ट वुमेन सेल की स्टेट कोऑर्डिनेटर डॉक्टर अंगम रिताना इमा कैथेल असि मालेमदा मणिपुर नतना तै मफमदा लैतबा अमरोमदा मफम असिदा कैथेल कारिबे इमा सिंह असि चही हुमुद्रा की मथक्ता अयाम्बा ओइबा मरम असिदगी मखोइ सिंह असिबो मसामो फन थमननबा पांदमदा कैंपसी पांथोकपनी हाइखी इसना फैमिली अमदसु अदगी सोसाइटी सिदसु अचौबा थौदांग अमा लौवे अदुगा इमा मार्केट अखोइना मरुओइना फंक्शन से थमजरिबा मरमना मणिपुर की वुमेन मार्केट सी बिगेस्ट वुमेन मार्केट इन द वर्ल्ड लेना रेकॉर्ड लेरबा पोटनिना अखोइ इमा सिंग स्टेज द वर्क तोरिबा सिंगसे 70 अबव ओइबा इमा मयाम अमा एक्टिव ओइना थोगा वर्क तो मयाम अमा याउरी असिगुम्बा पोचिदेसदा इमा सिंगी अमुक हेन हेल्दी ओइननबगी दमकता अखोइगी प्रोग्राम से सिदेसदा मदर डे गा मरी लेना थमजबने लुसलपदा मरुइबा पाव अमुक मणिपुर फायर सर्विस मिरोई खरना अरानबा पाव पिसिंदुना वहनबगी थबक जथबा यावरपना खुदोंग चादबा कया मायोकनरे अमदी लमदम सिगी पॉलिटिकल फ्रीडम फंगनबा रीजनलिज्म की फोर्स सम सागतबा मथौ तारे हाइना एनी आईडीबी ना हाइरे होसिके ओइनदी आईएसटीबी ना बिजबा मणिपुरी पाव पतांग असिदा लोइसिनजरी मियंग ताबिरी पुमनमकपो अमुका हन खुरंजरी।